Manipur na malem gi Maming Leiraba Shannaroi kaya Puthokpa Ngamlibasi eikhoi pumnamak Oina Chaothokchaningaini haina Governor Ajay Kumar Bhalla na phongdokkhre. Wafamasi Department of Youth Affairs and Sports na sinduna state ki thakta ngasi pangthokhiba Shannaroi singi numit thoramda mahakna phongdokhibane. Khuman Lampak Sports Complex ki indoor hall da pangthokhiba thoram aduda Governor Ajay Kumar Bhalla na hai lamda masagi Shannaroi singna lauriba thodang da kathoktuna pangthokliba thoram asida saruk yaba phangba si laibak fabane. Handaki Uttarakhand da pangthokhiba Kuntranipan Suba National Games da medal laukiba amade saruk yakiba Manipur gi Shannaroi sing thagatle. Games asida Manipur gi Shannaroi sing na fajaba performance biduna state asigi mingchat purakhiba se singthaningaini. Games asida medal laurakhiba Shannaroi sing na haurakliba Shannaroi sing da achauba inot ama haple. Games asida medal laurakhidraba Shannaroi sing pukning hanthaningai oide. Mai pakpa maithiba haibase punsigi machatne. Maithiba aduna para ama oiraga thauna lainaba kanna hotnaba mathau tai. Mai pakpadagi hena maru oiribade saruk yaba aduni haina mahakna phongdokhe. Mahakna makhata na hai state asigi tanatana leibag asigi mingchet purakpa ngamkhraba Shannaroi kaya Manipurda leire. Masi eikhoi pumnamaki chaothokchaningaini National Games da Manipurna medal kaya laurakpa ngamba asina state asi India ge sports ki hub amani haibase mayek sengna takle. India laingakna sana khotnabagi lam asi hena khumang chawshinaba angamba thakta hotnare. Thawang asigi manung janna kumja lisingani tarani panda National Sports University Manipurda lingkhatke. State asida Leibag asigi ihan hanba Sports University ama lingkhat lakliba asi leibag asigi tanatana Manipur gi sports ki ecosystem da achoba ahongba ama purakani. Maragasida sana khotnabagi hirama si hena khumang chawshin naba state lengakna khungang ama sanabung ama haiba thausil ama paikhatliba si gi makhada state asigi tongan ba khungang humfuda sanabung ama mam thamnaba thorang paikhatli loinana yas department na tongan ba sports discipline kunmari da tha taruki coaching chathagadaba regular coaching center sing hangdoktuna coaching chathari haina mahakna makhata khi Thawamatuka mari lainana Manipur gi Chief Secretary Prashant Kumar Singh na hai sana khotnabagi lamda Manipur na mangjal thaduna lakle state asina malem da sakhang naraba Shannaroi kaya puthokle hauzik fawbada Manipur na Olympian taramapan Arjuna awardee kulhumdoi Rajiv Gandhi Khel Ratna awardee ahum Dhyan Chand awardee ama Dronacharya awardee ama amade Padma Shri amade Padma Bhushan na chingba phangba ngamlaba Shannaroi kaya puthokpa ngamkre sports ta furup kanglup khaide sports na eikhoi amatta oina punsin nabagi lambi ama yatle maramaduna sports saukhat naba eikhoi khuding makna amatta oina hotna minase haina mahakna makhata khi I want you to know that failure is not the end of the journey. Sports, like life, is full of ups and downs, wins and losses. What defines you is not number of medals you win, but the courage you to get back, try again, and keep improving. So winning is a very last moment point, but participation in sports, of course, is a great thing. Manipur, as mentioned by Chief Secretary also, has a proud history of producing world-class athletes who have made our state and our country proud on national and international platforms. Our state has been consistently at the forefront of sporting excellence, from boxing to weightlifting, football, archery, athletics. We are home to some of India's most celebrated athletes, including world champions and Olympic medalists. The number of medals we get in national games shows that. Manipur has earned the well-deserved title of Sports Hub of India. This is not only because of the number of talented athletes we have produced, but also due to infrastructure, commitment, sports culture that continues to grow in our state. Lamda Masagi Shannaroi achievements, Amadi Hotnaba Kanaba Spiritku, Ikai Kumnaba Puthokpa Numit Palan Toba, Yamna Harauningai, Chaothokchaningaini. Eikhoigi State Manipur, Sport Ki Hiramda, Mangjil Thadna Lakli,
वर्ल्ड क्लास एथलीट्स मथंग मथंग पुथोक्तुना मणिपुर ना स्टेट असिदगी नतुना भारत की ओना मिंचत पुरकले मणिपुर ना गसी हावदा ओलंपियन करामापन अर्जुना अवार्डी पुनहुंदोय राजीव गांधी खेल रत्न अवार्डी अहम द्रोणाचार्य अवार्डी अमा ध्यानचंद अवार्डी अमा पद्मश्री पद्म भूषण अमदी पद्म विभूषण फंगलबा शन्नरोई कया अमा पुथोक्रे स्टेट असिगी डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट पुसु थागत निगाय ओय स्पोर्ट्स की फैसिलिटीज अमसुंग इंफ्रास्ट्रक्चर मयाम अमा संगत पद नतना प्रोग्राम मयाम अमसुंग सक्सेसफुली इंप्लीमेंट होदना स्पोर्ट्स को युखक नबा कन्न होदनरी पनबा याबदा आरसीसी हाइबदी रेगुलर कोचिंग सेंटर कैश द यंग खेलो इंडिया सेंटर्स एंड खेलो इंडिया सेंटर ऑफ एक्सीलेंस प्रोग्राम सिंगनी फाइनेंशियल असिस्टेंस वेलफेयर स्कीम्स अमसुंग आउटस्टैंडिंग प्लेस इन द सरकार की थबक पीवसु लेप्तना चथरी वो छाइबा फील असिदा जात बिजात कास्ट क्रीड धर्म इख्यतनबा येंदे स्पोर्ट्स ना मयांबु अमति ओहले स्पोर्ट्स चौखटनसी तुंगा हौरक लेबा जनरेशन बु सौगत मिनसी अपुनबा मणिपुर ना वायदगी हेनबा स्पोर्टिंग पावर हाउस अमा ओहलसी उत्तराखंड पांगथोखिबा 59 सुबा नेशनल गेम्स दा गोल्ड मेडल लौरख्रबा सानरोई सिंगदा मेमेंटो अमदे सेल ओइना लुपा लाख अहुम खुदसिनदुना इकाई खुमनखे लोइनाना लमदम असगे वेटरन सानरोई सिंगदसु लेंयान अमदे मेमेंटो खुदसिनदुना इकाई खुमनबा उतखे ngasi thoram aduda manipur gi governor Ajay Kumar Bhalla chief secretary Prashant Kumar Singh amade olympian khatrimium thoibana mathang setna chief guest president amade guest of honor oina saruk yakhe